Ngara numida wairam phongkhiba panam pause degi maruoiba pau khara khangasaraga miyamda khudo tamjage covid positive case tara humda sukhre ngasi nauna mioi manga covid positive oiduna manipur gi oina apunba positive case tara humda sukhre ngasi nauna positive oiraba mioi manga adu Imphal West district tagini hauju phawba puna mioi humputaru covid test tawbada mioi taragu humdai positive oiba thengna khibani positive oiraba taragu humdoi mak discharge tawdre makhoi taragu humdoi gi manungda taraga dinthoi home isolation da thamle makha tarakpa pauda state BJP gi wangangloi lamjang thang haukimna su agreement handoknaba prime minister amasung home minister da taksingkhre BJP Manipur Pradesh ki wangangloi T Michael lamjang thang haukimna Kukui National Organization KNO amasung United People's Front UPF suspension of operations su agreement sign tawnariba ase khudakta handoknaba Prime Minister Narendra Modi amasung Union Home Minister Amit Shah da taksingkhre agency gi pau amada Ministry of Home Affairs MISA ga su agreement sangdorakpa yai habagi wafam media da phongdoknarakpadagi ngarang June 13 da T Michael lamjang thang haukimna Prime Minister amasung Narendra Modi da chithi ama thaduna su agreement khudakta handoknaba taksimbaga loinana agreement asi makha sangtharabadi sahi asigi February thadagi President Ruledakliba state asida mahuksagi punsida hanjilakpada apanba oigani su agreement sign tawnariba lal harup sing ase Manipur irangga mai leinabana Ministry of Home Affairs na makhatana su agreement gi matam sangdorakpa tarabadi masina Manipur gi territory integrity amadi maru oina Imphal Valley gi constitutional identity da azawa singnaba ama oirakani hainasu section wafam thamle T Michael lamjang thang haukimna thakiba serol aduda Indo-Naga ceasefire da without territorial limit haiba wafam yaurubadagi kumja lising aniga subna amagi Great June uprising gi thodok thoktuna mioi 19 ngi punsi lomkhiba wafam ningchingladuna karigama siu agreement extension torokpa tarabadi kumja lising aniga subna amadagi henna sathiba thodok ama tholokpa ya haba section wafam thamle loinuna hauji civil society organization student body sing amasung committee organization singna su agreement handoknaba kholau sing lauribani haina su chithi aduda palle amadi Ministry of Defense ki khuthangda army amadi Assam Rifles ki control makhada leriba su group sing asina mioi kaya gi punsi manganba lanthum kaya manghanduna tangdu leidadaba phibam ama ohelibani makhoiba maintain amagam treat from thoe makhoi peace partner amanati hainasu Prime Minister amasung Home Minister gi pukning singsingki karigama su agreement handokpa haujumaki oina khudongchadaba leirabasu Manipur da amu hana miyam gi lengak laktuna nena taba phibam ama hanjilakthriba phawbadi sugi matangna karigama warep amata laubigeno haina su taksili Ministry of Home Affairs na UPF KNO ga su pek renew tawbogi ofam lakpadagi BJP gi thaumi ama oina amadi thadau community singi lusingba ama oina amadi Manipur crisis asina hakthengnana so alaba mioi singi mahut sinduna National Security amasung Private Sentiment khangna mathaki wafam asi taksingkhibani Manipur mahuksagi punsida hanjilakpa amadi lamdam asigi yelami furup singi maraibak India government gi makhuta lei hainasu T Michael lamjang thang hauki pichithi aduda palle makha tarakpa pauda Kuki singna more gi maitai laikai sing maming onthok lamliba ase somthoktrabadi akanba khongjang changsilagani comment more gi maitai laikai manga gi maming sing Google Map ta yengbada Kuki singna chemjinba Kuki laikai gi maming singdo onthok lamle maitai sing laikai amata IDP management portal da maming yaudaba maramna IDP ki registration asi pangthokpa yadre maram asin aramba sing asi buthidokpiduna chemdokpiu haina Protection of Mighty Victim More Comlet na lenga ki pukning singsilakli Comlet na thadorakpa zerul amada Commissioner Home na thopo order amagi matung inna relief camp amadi relief camp ki mapana leidiba IDP singbo online registration tawnaba thokiba order adu yamna phaba khongthang amani khalli aduba hauji more gi maitai laikai manga hainau makhong laikai khunau laikai Premnaga Moyamba Laikai, Turel Wangba Laikai amadi More Bazar Kongnang Thaba Laikai asi
Moregi satellite Google Mapsingda Laikai mamingsing asi cookiesingna semjinba cookie laikai maming oina loina onthok tuna leire semjing kiba cookiesing laikai ki mamingda registration tawbadi more maitai IDP singna yaba ngamloi moregi maitai laikai sing asi cookiesingna maming semdokhre aramba asi buthidokpiduna semdokpinaba memorandum kaya pisingkre amade aramba laikai maming yorokpa ration card kaya mai thaduna protest tawkhibasu laikre haide zero asina makha taraduna kumjalising aniga sumna kungo humdegi me ahumdegi tholakkiba irang asina maram oidina lanjena duna tonga relief camp singna sangna pham lauduna lairiba IDP sing siba ngaibagi phibamna laide maram asina laingang athupa matamda IDP singbu ngakpi sembiba amadi pifam thokpa chakthung pida batarabadi miyam galonana Committee on Protection of Mighty Victim More Comlet na miyam galonana khongjang kaya sangsilagani haide Komena Thadorapa Zerol Amada, Cookie Narco terrorist sing na Satarakiba Irang Asina Maram Ojana, Lanjena Duna relief camps in the Ladiba IDV sing, Awaba Kaya Mayok Nari, Mayu Maike Laitana, Changda Pamlau Duna Ladiba, IDP sing Asi Istat Amade, Central Government Saktung Amata Mapumpana Fangday, State Government na IDP sing Oina Piriba, Relief Materials sing Mapumpana Pangdaba Amade, Hingnabagi Lampamda Matik Saba Tabak Laitavana, awabana kham thenglei terol asina makha taraduna haukiba sahi lising aniga subna kunga marige November amadi December da Imphal West ke relief camp singi wangbada lairiba IDP singi oina hauzik phawbada state laingakna tha amagi oina cheng kg dara hawai kg ani par heta piraki aduga chaliba sahi asigi oina January amadi April thada cheng kg dara hawai kg ani Achathau liter makhai amama mikok ta pirakhiba asinatana mapana lairiba ITP sing asina lengak tege mateng amata fangde matang asida panba yabo wafamde irang asina maram ojana mayum makai lanthum mangkharaba matungda lanjena riba mapan outside relief camp da lairiba ITP sing asiba lengak na manaba miyeng yengbidaba amade IDP sing na piriba chakthung asi chap manana pidaba sida nungaitaba amadi pendaba poe awaba kaya asida maram oidina IDP singi marakta punsi lomkhibasu yaukhre maram asina extra laingang relief camp gi wangbada lairiba IDP sing asigi chu chap manaba miyeng yengbiduna chap manaba chakthung pibiu haire irang asi haurakpa matamdade state government amadi NGO kaya na IDP sing asigi awaba ko ungnaba matam gi oiba mateng kaya pangbiramkhe aduba haujiti IDP singna hingbada sangba polam kaya phangdabana awaba asi kham thengna mayoknare IDP mahairoi singi oiba mateng health and hygiene facility amadi chana thangnaba polam sing asi phangdabadagi awaba sing asi mayoknare bani relief camp gi mapanda lariba IDP sing asi masagi health problem amadi personal problem na maram oidina mapanda laikhibani maram aduna IDP khudimak puchap manaba miyeng yengbiduna mapanda lairiba aikhoisu chap manaba chakthung pibhinaba state government asigi pungning chingsilakle serol asina makha taraduna karigumba lengang na IDP mayam asibu ngapi sembiba amadi pifam thoba chakthung asi piba ngamloidaba oirabadi aikhoigi isagi iramdam yumda hanjinjarage iramdam ajuda aphangba thabak suja nomjaduna aikhoi hingnabagi lambi thijarage loinina semjingkiba maitai lekai asibu athuba matamda Mari Lainaba Department na Chomthotuna Semdoktriba Fawba IDP sing asibu matik chaba ngakpi sembiba amade matik chaba chakthung pijadrabade komlet na miyamba khusamna duna makhal kayagi khongjang changsinnaba sem saragani haina chu phongdorakle makha tarakpa pawda laitang pawpida lupkhiba changlubada thinglakpadagi ungkhatnakhre konathangda Kanna ngak sellaga khoikhre Imphal East District ki Sagolmang Police Station gi manung chanba Pukhaw laitang pawpi Sadu lampakta maitay sina tractor puraga lawkhoinaba changsilubada manang nakpasingda laiba kuki furuk ki miyoi singna kumtharaklaga lawkhoiba yaroi mafam adu maitay singkinate haina thinglakpadagi nakal anigi marakta muknaba thokre nakal anigi marakta ungkhanaraktuna nauri kapna kharaba matungda security force na ngaklaga lawkhoihankre haire makha tarapa pawda Jiri gi turel da lupkhiba ama sina phangkhre Jiri turel da ngasi nungthil pung ahum lom tabada
lupkhiba miyoi ama nungthil pung 7:45 tabada asiba haksang oina phangkhre lebak thiba thagdo aduda laikhidraba miyoi adu Assam Culture ge namdai rom khundagi Nyumi kauba amani hairi thagdo adu Tamenglong district ki Tausem subdivision akonba All Mandiu khundagi Jiri turel landuna Jiri bam chatnaba honabada thokhibane hairi Nyume ising da lupkhre hek khangbaga Longlai jang youth craft Rangai jang youth craft amadi laikai ge miyamna thibagi thabak chathaki amadi pung 7:45 tabada asiba haksang oina phangkhibane hairi laikhidraba Nyume gi nupi amma angang amaga lehauri makha tarakpa pauda SOO extension ga mari lenana ngasi anirak suba oina New Delhi da wari sanaraba yai Ministry of Home Affairs MIC amadi Suspension of Operation SOO Group ki Kukimentan Organization singi makok thongba lusingba kayaga loiduna makha taba SOO extension ga mari lenana New Delhi da anirak suba oina hayeng wari sanaraba yai hayeng wari sanagadariba asida Manipurda ngasi oiriba crisis asibu lumna lauduna India lenga ki makedegi SOO gi lairiba ground rule ga mari lenana semdokpa natraga semdoktaba haibadagi matangda kupna wari sanaraba yai